मालेमगी फुटबॉल की लमदा ममिंग लेरबा अर्जेंटीना की फुटबॉल सानरोय लियोनेल मेसी हंदक डिसेंबर 16 15 फाउबा इंडिया दा लाक्तुना कोलकाता हैदराबाद मुंबई अमदी न्यू दिल्ली दा महाकी फैंसिंग उननबा लाकली अदुबो ngasi ahanbu oina mahakna kolkata da thungleraba matung airport gi hauna miyoi kayana mahakpu okhi madugi matung official meet ki damak kolkata gi maming leiraba vivekananda yuba bharati kridangan miyamna Salt Lake Stadium haina khangnaraba mafam asida Messi gi followers lakh henbana mabu yengnabagi damakta ngaiduna leikhi adubu laibak thibadi stadium aduda pungkhai fana fawba leiramdaba amadi Messi gi masak fawba uwa fanghaudabadagi pendraba stadium aduda leiramba miyam asawbo udlaktuna stadium da manghan takhanbagi thodok thokhi masida sunatana Messi unanaba ticket mamal asi lupa lising nipan dagina hauraga lising 12 fawba oidibani पेंद्रब मियाम अदुना ऑर्गेनाइजिंग कमिटी की मथक्ता माइकई कयादगी अदुकी मतिक पेंदबा फोंदोकनरगली